ꯑꯍꯥꯟꯕꯃꯛꯇꯗ ꯅꯤꯡꯉꯣꯜ ꯂꯩꯆꯠ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯨꯅꯤꯡꯗꯕ ꯃꯄꯥꯒꯤ ꯃꯆꯥ ꯃꯉꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯏꯔꯥꯡꯂꯩꯃ ꯈꯨꯃꯟ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯄꯣꯛꯄꯤ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯟꯕ ꯅꯤꯡꯊꯦꯝꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯣꯏꯕꯤ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯆꯥꯁꯤ ꯃꯉꯥꯅꯤ꯫ ꯃꯆꯥꯁꯤꯡꯗꯁꯨ ꯃꯄꯥꯒꯤ ꯇꯟꯕꯒꯤ ꯏꯗꯨ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯆꯦꯜꯂꯤ꯫ ꯇꯟꯕꯒꯤ ꯍꯩꯅꯕꯤꯁꯤꯃꯗꯤ ꯃꯈꯣꯏꯒꯤ ꯆꯔꯣꯟ ꯁꯨꯔꯣꯟꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯨꯠꯅꯥꯏꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯒꯅꯤ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯍꯨꯏ ꯑꯃ ꯌꯥꯝ ꯀꯟꯅ ꯃꯕꯨꯛ ꯁꯨꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯏꯕꯤꯁꯨ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯅ "ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯍꯨꯏꯗ ꯁꯤꯕ ꯇꯥꯔꯦ, ꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣ." "ꯍꯥꯏ ꯅꯨꯄꯤ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯪꯅ ꯈꯪꯄꯣꯟꯇꯦ꯫ ꯉꯔꯥꯡꯗꯒꯤ ꯍꯨꯏꯁꯦ ꯃꯁꯥ ꯉꯝꯗꯗꯅ ꯑꯍꯤꯡ ꯆꯨꯞꯄ ꯅꯍꯦꯗꯅ ꯂꯩꯔꯤꯗꯨ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ? ꯃꯗꯨ ꯐꯅꯕꯅꯤ ꯑꯩꯅ ꯃꯕꯨꯛ ꯁꯨꯕꯤꯔꯤꯁꯦ." "ꯌꯥꯝ ꯐꯔꯅꯤ, ꯐꯔꯅꯤꯑꯕ. ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯃꯤꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯗꯨꯕꯨ ꯅꯥꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯕꯕꯥꯅ ꯆꯠꯂꯒ ꯃꯕꯨꯛ ꯁꯨꯕꯤꯔꯨꯕꯗꯒꯤ ꯁꯤꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ, ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨꯁꯦ, ꯁꯤꯕ ꯇꯥꯔꯤꯃꯤ. ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪ ꯈꯪꯗꯕ ꯍꯥꯏꯗꯅ ꯍꯨꯏꯅꯥꯎ ꯀꯌꯥꯅꯤ ꯄꯨꯔꯛꯇꯨꯅ ꯊꯝꯂꯤꯕꯁꯦ. ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯑꯃꯠꯇ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ. ꯃꯈꯣꯏ ꯕꯕꯥꯅ ꯃꯕꯨꯛ ꯁꯨꯕꯗꯅꯦ ꯅꯣꯡꯉꯥꯟꯕꯒ ꯍꯦꯛꯇ ꯁꯤꯈꯤ. ꯊꯕꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯥ ꯌꯦꯟꯒꯤ ꯃꯥꯏꯕ ꯁꯥꯕꯗ ꯋꯥꯖꯔꯕ ꯅꯨꯄꯥꯅꯤ. ꯄꯦꯜꯂꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯁꯨꯅꯤꯡꯗꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯂꯩꯕꯁꯦ." "ꯍꯥꯏ ꯅꯨꯄꯤ, ꯇꯥꯅꯤꯡꯗꯦ. ꯏꯁꯧ ꯌꯥꯝꯅ ꯇꯧ. ꯑꯩꯅ ꯇꯧꯔꯤꯁꯦ ꯊꯕꯛꯅꯤꯅꯦ. ꯃꯁꯤ ꯁꯨꯔꯒ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯕ ꯌꯥꯗꯣꯏꯅꯤꯅꯦ. ꯈꯔ ꯍꯩꯕ ꯋꯥꯠꯄꯩ ꯅꯣꯏꯅ ꯄꯉꯥꯡ ꯉꯥꯡꯕꯩ ꯋꯥꯅꯤ. ꯌꯨꯝꯒꯤ ꯁꯥ ꯌꯦꯟꯗ ꯁꯨꯝ ꯇꯝꯃꯛꯑꯕꯗꯤ ꯃꯤꯒꯤꯗ ꯌꯦꯡꯕ ꯍꯩꯗꯣꯏꯅꯤꯅꯦꯍꯦ. ꯑꯩꯅ ꯁꯦꯜ ꯇꯥꯜꯂꯛꯄ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯐꯪꯗꯣꯏꯅꯤꯅꯦ. ꯄꯪꯉꯤꯗ ꯅꯨꯄꯤ." "ꯍꯣ, ꯅꯨꯡꯉꯥꯏꯕꯒꯅꯦ ꯐꯪꯖꯅꯤꯡꯗ꯭ꯔꯦ. ꯁꯨꯅꯤꯡꯗꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯕꯒ ꯄꯥꯝꯖꯗ꯭ꯔꯦ. ꯑꯩꯅꯅꯦ ꯁꯨꯝ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯗꯤ ꯏꯄꯥꯝꯗ ꯆꯠꯈꯤꯕꯗꯤ ꯍꯜꯂꯛꯂꯣꯏꯗꯣꯏꯅꯤ. ꯅꯣꯏ ꯑꯗꯨꯇꯗ ꯈꯪꯒꯗꯧꯅꯤ ꯅꯣꯏ." "ꯆꯠꯈꯣꯅ. ꯅꯪ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯥ ꯃꯉꯥ ꯂꯩꯔꯤ ꯑꯩꯒꯤꯗꯤ. ꯀꯩꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦꯅ. ꯅꯪꯇꯅꯤ ꯃꯥꯡꯖꯕ. ꯑꯩꯗꯤ ꯏꯆꯥꯁꯤꯡꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯍꯜꯂꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ." "ꯍꯥꯍꯥꯌꯣ! ꯅꯆꯥ ꯁꯨꯅꯤꯡꯗꯕ ꯃꯄꯥ ꯂꯧꯕꯁꯤꯡꯁꯤꯅ ꯃꯈꯣꯏ ꯕꯕꯥꯒꯤ ꯁꯦꯕꯥ ꯇꯧꯍꯟꯗꯣꯏꯕ? ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯗ ꯑꯩꯗꯤ." "ꯍꯥꯏ, ꯃꯄꯥ ꯑꯩ ꯂꯧꯕꯩꯅꯤꯅꯦ ꯏꯆꯥ ꯃꯉꯥꯁꯤꯅ ꯃꯁꯛ ꯐꯖꯔꯤꯁꯦ. ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯦ. ꯅꯪ ꯂꯧꯔꯝꯃꯕꯗꯤ ꯅꯇꯩꯕꯨ ꯆꯥꯔꯣꯏꯅꯦ." "ꯍꯣ ꯐꯔꯦ, ꯅꯆꯥ ꯐꯖꯕꯁꯤꯡꯁꯤꯒ ꯂꯩꯕꯤꯍꯧꯔꯣ. ꯑꯩꯗꯤ ꯆꯠꯆꯈ꯭ꯔꯒꯦ." "ꯍꯥꯏ ꯅꯨꯄꯤ, ꯋꯥꯊꯤ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ. ꯆꯠꯂꯣ, ꯆꯥꯛ ꯊꯨꯝ ꯊꯣꯡꯂꯨꯔꯣ. ꯂꯥꯝꯕꯅ ꯂꯣꯏꯔꯛꯏ." ꯊꯣꯏꯕꯤ ꯊꯥꯡꯖꯧꯗ ꯂꯩꯕꯥꯛꯇ ꯈꯪꯊꯥ ꯊꯥꯗꯔꯒ "ꯀꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯕꯅꯣ? ꯁꯤꯡꯒ ꯑꯃꯠꯇ ꯂꯩꯍꯧꯗꯦ. ꯁꯪꯒꯣꯏꯗ ꯂꯩꯕ ꯎꯇꯨꯞ ꯋꯥꯇꯨꯞꯁꯦ ꯈꯥꯏꯔꯒ ꯊꯣꯡꯒꯗꯧꯔꯤꯕꯅꯤ." "ꯍꯥꯏ, ꯑꯗꯨꯗꯤ ꯈꯥꯏꯔꯨꯔꯣꯗꯅ, ꯊꯦꯡꯈ꯭ꯔꯅꯤ. ꯄꯨꯛꯁꯤ ꯌꯥꯔꯛꯇ꯭ꯔꯦꯗ ꯅꯪꯕꯣ. ꯏꯁꯧꯗꯨ ꯀꯣꯟꯅ ꯂꯥꯡꯉꯣꯅꯦ ꯅꯪꯕꯣ." "ꯅꯠꯇꯦꯅꯦ. ꯃꯈꯣꯏ ꯕꯕꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯋꯥꯅꯤ. ꯅꯆꯥꯁꯤꯡꯁꯤ ꯃꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯊꯕꯛ ꯁꯨꯍꯟꯗꯅ ꯇꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ ꯍꯥꯏꯕ? ꯃꯄꯥ ꯅꯪꯅ ꯌꯥꯔꯕꯅꯤꯅ ꯅꯆꯥꯁꯤꯡꯁꯤꯅ ꯑꯩꯅ ꯉꯥꯡꯕ ꯋꯥꯗꯤ ꯃꯅꯥꯗ ꯍꯥꯞꯇ꯭ꯔꯦ. ꯕꯕꯥꯅ ꯇꯧꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯖꯔꯨꯅꯤ ꯍꯥꯏꯗꯅ ꯂꯧꯇꯥꯅꯗꯅ ꯂꯩꯔꯦ. ꯐꯝꯖꯥ ꯆꯥꯔꯒ ꯁꯨꯗꯅ ꯂꯩꯔꯕꯅꯤꯅ ꯃꯄꯥꯡꯒꯜꯗꯤ ꯁꯥꯃꯨꯃꯨꯛ ꯆꯥꯎꯔꯦ. ꯅꯠꯇꯦ, ꯃꯈꯣꯏꯅ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯛꯂꯕ ꯀꯥꯟꯗ ꯀꯔꯤ ꯇꯧꯔꯒ ꯆꯥꯗꯧꯔꯤꯒꯦ? ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗ꯭ꯔꯁꯤꯅꯗꯤ." "ꯍꯥꯏ ꯅꯨꯄꯤ, ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨ ꯁ꯭ꯋꯥꯏꯗ. ꯍꯌꯦꯡꯋꯥꯏ ꯃꯇꯝꯗꯨꯗ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯁꯨꯖꯅꯤ." ꯊꯣꯏꯕꯤ ꯁꯥꯎꯅ ꯊꯥꯡꯖꯧꯗꯨ ꯄꯥꯏꯈꯠꯂꯒ ꯁꯪꯒꯣꯏ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯖꯥꯎꯗꯤ ꯍꯧꯖꯤꯛꯁꯨ ꯍꯨꯏꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯅꯔꯕ ꯃꯇꯝ, ꯅꯨꯃꯤꯠꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯆꯞ ꯆꯥꯅ ꯌꯩꯕ ꯃꯇꯝꯗꯅꯤ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯀꯧꯊꯣꯔꯛꯏ꯫ "ꯍꯥꯏ ꯏꯄꯥꯒꯤ ꯀꯣꯅꯨꯡꯖꯥꯎ, ꯌꯨꯝꯖꯥꯎ, ꯍꯩꯈꯨꯟꯖꯥꯎ, ꯑꯍꯣꯡꯖꯥꯎ, ꯑꯃꯨꯖꯥꯎ, ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ? ꯇꯥꯔꯕꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎ. ꯍꯥꯏ ꯅꯨꯄꯤ, ꯅꯪꯁꯨ ꯂꯥꯎꯍꯩ." ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯇꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯣꯅꯨꯡꯖꯥꯎꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤ꯫ ꯌꯨꯝꯖꯥꯎꯅ ꯌꯥꯏꯃꯅꯤ꯫ ꯈꯨꯟꯖꯥꯎꯅ ꯑꯍꯨꯝꯁꯨꯕ, ꯑꯍꯣꯡꯖꯥꯎꯅ ꯃꯔꯤꯁꯨꯕ ꯑꯃꯗꯤ
ꯑꯃꯨꯖꯥꯎꯅ ꯃꯉꯥ ꯁꯨꯕ ꯃꯆꯥꯅꯤ ꯀꯣꯅꯨꯡꯖꯥꯎꯅ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯑꯩꯈꯣꯏꯕꯨ ꯀꯧꯕꯗꯤ ꯍꯣꯏ ꯁꯤꯗ ꯐꯝ ꯅꯈꯣꯏ ꯂꯣꯏꯅ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯑꯃꯨꯖꯥꯎꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯄꯥꯕ ꯉꯁꯤꯗꯤ ꯏꯄꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯏꯄꯥ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯍꯣꯡꯖꯥꯎꯅ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯄꯥꯕꯗ ꯍꯥꯏꯔꯛꯑꯣ ꯅꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯦꯛꯇ ꯆꯠꯂꯒ ꯐꯨꯊꯔꯨꯒꯦ ꯃꯔꯤꯜ ꯂꯩꯕ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯀꯗꯕ ꯍꯣꯏ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯇꯥꯗ ꯍꯩꯇꯣꯟ ꯍꯣꯏꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯇ ꯆꯥꯔꯨꯒꯦ ꯍꯥꯏꯅ ꯆꯠꯂꯨꯕꯗ ꯃꯈꯣꯏꯒꯤ ꯃꯃꯧꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯀꯔꯤꯝ ꯀꯊꯥꯏꯅꯔꯒ ꯉꯥꯡꯂꯛꯏꯅꯤꯅꯦ ꯌꯨꯝꯖꯥꯎꯅ ꯄꯥꯕ ꯀꯃꯥꯏꯅ ꯉꯥꯡꯂꯛꯏꯅꯣ ꯄꯥꯕꯗ ꯅꯠꯇꯦ ꯀ꯭ꯋꯥꯒ ꯆꯥꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯏꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯏꯄꯥ ꯌꯥꯝ ꯄꯦꯟꯗ꯭ꯔꯦꯗ ꯀꯔꯤꯅꯣꯗ ꯃꯈꯣꯏ ꯕꯕꯥ ꯄꯦꯟꯗꯦ ꯄꯦꯟꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ ꯅꯠꯇꯦ ꯃꯔꯝꯗꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯪꯉꯣ ꯍꯥꯏꯕꯅꯣ ꯍꯥꯏꯔꯒꯦ ꯇꯥꯎ ꯅꯈꯣꯏ ꯄꯨꯟꯅ ꯃꯨꯟꯅ ꯇꯥꯎꯀꯣ ꯇꯥꯗ ꯍꯩꯇꯣꯟꯒꯤ ꯃꯃꯧꯗꯨꯅ ꯀꯀꯥ ꯅꯤꯡꯊꯦꯝ ꯅꯆꯥꯅꯨꯄꯥꯁꯤꯡꯗꯨ ꯄꯥꯈꯪꯁꯨ ꯂꯣꯏꯅ ꯐꯥꯔꯦ ꯀꯣꯅꯨꯡꯖꯥꯎꯒ ꯌꯨꯝꯖꯥꯎꯒꯗꯤ ꯍꯟꯕꯨ ꯍꯟꯅꯨꯁꯜꯂꯛꯀꯗꯧꯔꯦ ꯅꯨꯄꯤ ꯑꯃꯃꯝ ꯌꯦꯡꯂꯒ ꯊꯤꯖꯤꯟꯕꯤꯔꯣ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯕꯤꯔꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯖꯤꯁꯦ ꯄꯣꯊꯥꯔꯒ ꯅꯨꯡꯉꯥꯏꯅ ꯊꯕꯛꯀ ꯑꯃꯇ ꯁꯨꯍꯟꯗ ꯑꯩꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯒ ꯍꯧꯖꯤꯛꯁꯨ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯄꯣꯊꯥꯍꯜꯂꯤ ꯀꯀꯥꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯀ꯭ꯋꯥ ꯆꯥꯕꯤꯔꯤꯕꯁꯤꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯄꯣꯛꯄꯤꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤꯅꯦ ꯃꯥꯒꯤ ꯃꯃꯧꯗꯨꯅ ꯑꯃꯨꯖꯥꯎꯅ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯔꯛꯏꯕꯅꯤ ꯑꯩꯅ ꯇꯝꯃꯤꯁꯤꯗꯤ ꯈꯤꯇꯅꯤ ꯃꯥꯅ ꯍꯥꯏꯍꯧꯔꯤꯗꯨꯒ ꯌꯧꯄꯣꯟꯇꯦ ꯑꯗꯨ ꯄꯥꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯈꯣꯏ ꯃꯉꯥꯃꯛ ꯅꯣꯡꯃꯗ ꯄꯨꯟꯅ ꯂꯨꯍꯣꯡꯕꯤꯔꯒꯦ ꯑꯗꯨꯒ ꯏꯃꯧ ꯃꯉꯥꯃꯛꯅ ꯁꯦꯕꯥ ꯇꯧꯍꯜꯂꯒ ꯃꯣꯏꯒꯤ ꯃꯥꯡꯗ ꯑꯃꯨꯛꯇ ꯂꯦꯟꯅꯒꯦ ꯇꯧꯕꯅꯤ ꯑꯗ ꯏꯄꯥꯅ ꯍꯪꯅꯤꯡꯕꯗꯤ ꯅꯈꯣꯏꯒꯤ ꯈꯪꯅꯖꯕ ꯄꯥꯝꯖꯕ ꯂꯩꯔꯕꯗꯤ ꯍꯣꯔꯦꯟ ꯍꯦꯛꯇ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯑꯣ ꯄꯨꯟꯅ ꯍꯦꯛꯇ ꯍꯣꯡꯕꯤꯔꯒꯦ ꯃꯈꯣꯏ ꯃꯉꯥꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯏꯈꯣ ꯃꯈꯣꯏ ꯕꯕꯥ ꯅꯪꯅ ꯅꯆꯥꯁꯤꯡꯁꯦ ꯄꯨꯟꯅ ꯂꯨꯍꯣꯡꯕꯤꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯤ ꯁꯦꯜꯅ ꯍꯣꯡꯕꯤꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯤ ꯁꯨꯔꯒ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨ ꯊꯥꯛꯇꯧꯔꯤꯒꯦ ꯅꯤꯡꯊꯦꯝꯖꯥꯎ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯨꯝꯗꯣꯔꯛꯏ ꯃꯈꯥ ꯊꯪꯕ ꯏꯪꯈꯣꯜ ꯃꯆꯦꯠꯁꯤꯃ ꯌꯣꯟꯊꯣꯛꯂꯒ ꯀꯣꯟꯅꯕ ꯄꯣꯠꯁꯤꯗ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯗꯨꯕꯣ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯅꯆꯥꯁꯤꯡꯁꯦ ꯍꯥꯟꯅ ꯊꯕꯛ ꯑꯃ ꯍꯦꯟꯀꯣ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯕꯤꯌꯨꯀꯣ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯠꯂꯛꯀꯅꯨ ꯅꯤꯡꯊꯦꯝꯖꯥꯎ ꯑꯩꯅ ꯁꯤꯟꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯇꯕꯅꯤ ꯏꯆꯥꯁꯤꯡꯁꯨ ꯃꯄꯥ ꯑꯩꯒꯤ ꯑꯅꯤꯡꯕ ꯇꯧꯔꯛꯀꯅꯤ ꯊꯥꯖꯩ ꯍꯣ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯎꯍꯟꯕꯤꯔꯛꯂꯅꯨ ꯅꯣꯏ ꯅꯄꯥꯅ ꯆꯥꯅꯅꯦ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯈꯥ ꯇꯥꯅ ꯃꯆꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯣꯔꯦꯟ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯎ ꯏꯄꯥꯅ ꯌꯥꯔꯤ ꯋꯥꯈꯜ ꯈꯟꯅꯍꯧꯔꯣꯀꯣ ꯏꯄꯥꯁꯨ ꯆꯪꯉꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯌꯨꯛ ꯆꯨꯞꯄ ꯍꯨꯏ ꯃꯕꯨꯛ ꯁꯨꯔꯨꯕꯒꯤ ꯋꯥꯔꯦ ꯍꯩꯍꯥ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯃꯉꯥꯗꯨꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯅꯍꯧꯔꯤ ꯀꯣꯅꯨꯡꯖꯥꯎꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎꯁꯥ ꯄꯥꯕꯒꯤ ꯋꯥꯁꯤꯗ ꯅꯣꯏꯅ ꯀꯩ ꯈꯜꯂꯤꯕ ꯑꯃꯨꯖꯥꯎꯅ ꯇꯥꯆꯧ ꯑꯩꯒꯤꯗꯤ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯅ ꯂꯩꯔꯕꯅꯤ ꯇꯥꯟ ꯆꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯑꯁꯤ ꯍꯦꯛꯇ ꯄꯨꯁꯤꯜꯂꯒꯦ ꯈꯜꯂꯦ ꯇꯥꯆꯧ ꯇꯌꯥꯏ ꯇꯥꯝꯆꯥ ꯇꯥꯇꯣꯟ ꯍꯣꯏꯒꯤꯗꯤ ꯈꯪꯗꯦ ꯌꯨꯝꯖꯥꯎꯅ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣꯅꯦ ꯃꯌꯥꯝꯕꯁꯤꯡꯁꯤꯒꯤ ꯃꯥꯡꯗ ꯃꯃꯥꯏ ꯑꯁꯤ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯦ ꯍꯥꯏꯋꯥꯅꯤ ꯑꯁ ꯇꯌꯥꯏ ꯄꯥꯕꯅꯁꯨ ꯌꯥꯔꯦ ꯁꯤꯗ ꯑꯃꯨꯛ ꯀꯔꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯒꯦ ꯀꯣꯅꯨꯡꯖꯥꯎꯅ ꯌꯥꯔꯦ ꯌꯦꯠꯅꯔꯅꯨꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯠꯅ ꯇꯝꯌꯥ ꯀꯣꯔꯤ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯆꯠꯇꯨꯅꯅꯦ ꯅꯪꯒꯤ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯂꯧꯅꯔꯨꯔꯣ ꯌꯨꯝꯗ ꯄꯨꯟꯅ ꯑꯗꯨꯝ ꯍꯜꯂꯛꯂꯣ ꯏꯀꯥꯏꯔꯤꯅꯦꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯩꯕ ꯑꯗꯨ ꯑꯗꯥ ꯇꯧꯔꯅꯨꯀꯣ ꯏꯃꯥ ꯋꯥꯈꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯅꯥꯎ ꯃꯌꯥꯝꯗꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯆꯥ ꯁꯨꯅꯤꯡꯗꯕꯁꯤꯡꯁꯤꯅ ꯅꯨꯄꯤ ꯊꯤꯔꯛꯂꯒ ꯃꯤꯒꯤ ꯃꯆꯥꯁꯤꯡꯗꯨ ꯑꯋꯥꯕꯗ ꯇꯥꯔꯅꯤ ꯈꯟꯕꯗ ꯊꯣꯏꯕꯤꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯈꯥ ꯊꯪꯕ ꯏꯪꯈꯣꯜꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯃꯆꯥ ꯃꯉꯥꯗꯨ ꯄꯨꯟꯅ ꯅꯣꯡꯃꯗ ꯂꯨꯍꯣꯡꯕꯤꯔꯦ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯅꯤ ꯃꯧ ꯃꯉꯥꯃꯨꯛ ꯄꯨꯟꯅ ꯍꯧꯒꯠꯂꯛꯂꯦ ꯃꯧꯁꯤꯡꯗꯨ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ
ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯩ ꯊꯣꯏꯕꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯁꯤꯡꯗꯨꯅ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯍꯥꯏ, ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯥꯡꯒꯣꯜꯁꯤꯗ ꯌꯨꯡꯕ ꯎꯈꯣꯡꯗꯧꯅ ꯌꯨꯡꯗꯨꯅ ꯂꯦꯞꯂꯝꯂꯤꯕꯗꯤ? ꯃꯧꯁꯤꯡꯗꯨꯁꯨ ꯃꯅꯦꯝꯅ ꯇꯨꯡꯂꯣꯝꯗꯒꯤ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯁꯥꯁꯤꯡꯗꯨ ꯏꯈꯪ ꯈꯪꯅꯩ꯫ ꯃꯧ ꯑꯍꯟꯅ, ꯏꯃꯥ, ꯑꯩꯈꯣꯏ 5 ꯁꯨꯕꯁꯤꯗ ꯊꯕꯛꯁꯦ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯝꯕ ꯍꯥꯟꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯒꯤꯅꯤ ꯏꯃꯥ, ꯑꯩꯈꯣꯏꯈꯩꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯦ꯫ ꯍꯥꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯅꯈꯣꯏ ꯄꯨꯟꯅ ꯇꯥꯎ꯫ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ 5ꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯂꯧꯇꯥꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯑꯃꯅ ꯉꯝꯗꯕꯗ ꯑꯃꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯩꯅ ꯁꯤ ꯇꯧꯔꯕꯗꯤ ꯃꯥꯅ ꯁꯤ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯅ ꯉꯥꯏꯅꯔꯒ ꯂꯩꯅꯕ ꯌꯥꯗꯦ꯫ ꯑꯉꯝꯕꯗꯨꯗꯤ ꯃꯤ ꯉꯥꯏꯗꯅ ꯇꯧꯃꯤꯟꯅꯒꯗꯕꯅꯤꯀꯣ꯫ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯣꯏꯕꯣ? ꯃꯧ 5ꯗꯨ ꯄꯨꯟꯅ, ꯇꯥꯏꯌꯦ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯄꯣꯠ ꯆꯩ ꯊꯝꯐꯝ ꯈꯪꯂꯝꯈꯤꯔꯣꯏ꯫ ꯏꯃꯥ ꯇꯥꯛꯄꯤꯔꯒꯦ ꯂꯥꯛꯑꯣ, ꯑꯗꯨꯒ ꯅꯈꯣꯏ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯣꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯃꯃꯧꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯅꯤ, ꯄꯣꯠ ꯆꯩ ꯊꯝꯐꯝꯅꯆꯤꯡꯕ ꯇꯥꯛꯄꯤꯗꯨꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯃꯌꯥꯝꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯕꯒꯤ ꯃꯨꯟꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯆꯥ 5ꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯂꯣꯏꯔꯒ ꯇꯨꯝꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯅꯨꯄꯤ ꯊꯤꯔꯁꯤ ꯐꯥꯎꯕ ꯆꯞ ꯃꯥꯟꯅꯩ꯫ ꯅꯣꯡꯃꯒꯤ ꯁꯣꯏꯕ ꯌꯥꯗꯕ ꯃꯇꯧꯒꯨꯝ ꯇꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒ ꯃꯃꯧ 5ꯗꯨꯒꯗꯤ ꯇꯨꯝꯗꯦ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯅꯕ ꯍꯧꯔꯤ, ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ꯫ ꯊꯣꯏꯕꯤꯅ, ꯏꯃꯧꯁꯥ, ꯅꯈꯣꯏꯕꯨ ꯌꯨꯝꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯁꯨꯔꯛꯄ꯭ꯔꯅꯦ? ꯃꯧ ꯑꯍꯜ ꯀꯣꯝꯕꯤꯔꯩꯅ, ꯏꯃꯥ, ꯏꯕꯣꯛꯅ ꯇꯝꯕꯤꯔꯛꯏ, ꯐꯤ ꯁꯥꯕꯁꯨ ꯍꯩ꯫ ꯃꯧ ꯌꯥꯏꯃ ꯑꯅꯧꯕꯤꯅ, ꯑꯩꯁꯨ ꯃꯤꯒꯤ ꯐꯤ ꯍꯧꯕ ꯑꯗꯨꯝ ꯆꯠꯂꯛꯑꯦ ꯏꯃꯥ꯫ ꯃꯧ 3ꯁꯨꯕꯤ ꯃꯥꯂꯤꯀꯥꯅ, ꯑꯩꯁꯨ ꯐꯤ ꯁꯥꯕꯗꯤ ꯍꯩ, ꯑꯗꯨꯒ ꯍꯧꯕꯁꯤꯗꯤ ꯍꯩꯔꯛꯇꯦꯗ ꯏꯃꯥ꯫ ꯃꯧ 4ꯁꯨꯕꯤ ꯑꯁꯪꯕꯤꯅ, ꯑꯩꯗꯤ ꯂꯪ ꯆꯥꯛꯄ ꯈꯛ ꯍꯩ, ꯑꯇꯩꯗꯤ ꯑꯃꯠꯇ ꯍꯩꯇꯦꯗ ꯏꯃꯥ꯫ ꯑꯗꯣ ꯏꯆꯦ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯗꯩ ꯇꯝꯃꯒ ꯑꯗꯨꯝ ꯍꯩꯔꯛꯀꯅꯤꯗ꯫ ꯊꯣꯏꯕꯤ ꯃꯃꯧ ꯑꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤ, ꯅꯪꯗꯤ? ꯑꯃꯨꯁꯅꯥꯅ, ꯏꯃꯥ, ꯑꯩꯗꯤ ꯑꯃꯠꯇ ꯍꯩꯔꯛꯇꯤꯌꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯪꯈꯣꯜ ꯀꯣꯏꯕ, ꯁꯥ ꯁꯟ ꯂꯣꯏꯕꯒꯤ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤꯅ ꯐꯤꯒꯤ ꯃꯔꯝꯁꯤꯗꯗꯤ ꯈꯪꯗ꯭ꯔꯦ ꯏꯃꯥ꯫ ꯀꯣꯝꯕꯤꯔꯩꯅ, ꯏꯅꯥꯎꯇꯣꯟ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯥ ꯁꯟ ꯂꯣꯏꯔꯁꯤꯔꯣ? ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯔꯒ ꯏꯃꯨꯡꯁꯦ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯁꯤ꯫ ꯑꯅꯧꯕꯤꯅ, ꯌꯥꯏꯌꯦ ꯏꯆꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯟꯅꯔꯒ ꯇꯧꯁꯤ꯫ ꯃꯥꯂꯤꯀꯥꯅ, ꯑꯩꯒꯤꯗꯤ ꯏꯆꯦ ꯍꯣꯏ ꯏꯅꯥꯎ ꯍꯣꯏꯅ ꯁꯤ ꯇꯧꯁꯤ, ꯁꯤꯅ ꯐꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯌꯥꯔꯦ꯫ ꯑꯅꯧꯕꯤꯅ, ꯇꯌꯥꯏ ꯍꯣꯏ ꯏꯇꯩ ꯍꯣꯏꯗꯁꯨ ꯍꯥꯏꯔꯒ ꯌꯦꯡꯁꯤ꯫ ꯍꯣꯏ ꯌꯥꯏꯌꯦ꯫ ꯊꯣꯏꯕꯤ ꯃꯃꯧꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯊꯃꯣꯏꯅ ꯍꯔꯥꯎꯕ ꯄꯣꯛꯆꯩ꯫ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯆꯥ ꯃꯋꯥꯗꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤ ꯇꯥꯒꯦ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯃꯥꯇꯅ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯄ ꯏꯃꯨꯡꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯊꯟꯇ ꯄꯣꯛꯏ ꯍꯥꯏꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯗ ꯌꯣꯛꯂꯛꯄ ꯃꯆꯥ ꯑꯣꯏꯕꯅ ꯍꯧꯖꯤꯛ ꯍꯟꯅꯨꯔꯁꯤ ꯐꯥꯎꯕ ꯁꯨꯅꯤꯡꯗꯕꯩ ꯂꯩꯅꯥ ꯅꯥꯕꯅꯤ꯫ ꯉꯁꯤ ꯉꯔꯥꯡꯇ ꯂꯥꯛꯄ ꯃꯃꯧ ꯅꯨꯄꯤꯁꯤꯡꯁꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯍꯔꯥꯎꯖꯕꯅꯤ꯫ ꯍꯥꯏ, ꯏꯃꯥ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ꯫ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯠꯇ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯊꯣꯛꯂꯨꯆꯣ꯫ ꯑꯅꯧꯕꯤꯅ, ꯏꯃꯥ, ꯑꯩ ꯂꯧꯖꯧꯔꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯏꯃꯨꯡ ꯇꯝꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯌꯥꯏꯗꯨꯗ ꯑꯃꯨꯖꯥꯎꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯆꯨꯒ ꯃꯨꯔꯦ, ꯃꯇꯧꯗꯨ ꯌꯥꯝ ꯀꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯅꯧꯕꯤꯗꯨ ꯀꯤꯅ ꯃꯄꯥꯟ ꯇꯝꯅ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯑꯅꯧꯕꯤꯅ ꯇꯍꯥ ꯆꯦꯟꯊꯣꯔꯛꯄꯗꯨꯗ, ꯍꯥꯏ ꯃꯧ ꯌꯥꯏꯃ, ꯀꯩꯗꯧꯔꯦ? ꯏꯃꯥ, ꯏꯅꯥꯎ ꯑꯇꯣꯟꯕꯗꯣ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯨꯝꯌꯥꯏꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯠꯇꯦ ꯏꯃꯥ, ꯃꯥꯒꯤꯗꯨꯕꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒ ꯇꯧꯔꯤꯔꯣ? ꯍꯥꯏ, ꯅꯠꯇꯦ, ꯃꯃꯪꯗ ꯀꯔꯤ ꯀꯔꯤꯅꯣ ꯎꯔꯝꯃꯅꯤ, ꯑꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯊꯣꯏꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯏ꯫ ꯍꯥꯏ ꯑꯇꯣꯝꯕ, ꯑꯇꯣꯝꯕ, ꯁꯦ ꯅꯃꯤꯠ ꯁꯨꯡꯎꯁꯦ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣꯃꯤ? ꯁꯦ ꯒ꯭ꯌꯥꯟ ꯇꯥꯎꯁꯦ꯫ ꯑꯃꯨꯖꯥꯎꯅ, ꯑꯁ, ꯆꯥꯎꯕꯅ ꯊꯝꯕꯥꯜ ꯍꯦꯛꯂꯨꯁꯦꯅ ꯍꯧꯒꯠꯂꯛꯑꯦꯕ, ꯑꯗꯨꯏ ꯆꯠꯂꯨꯒꯦ ꯇꯧꯅꯤꯃ꯫ ꯍꯥꯏ, ꯅꯃꯤꯠꯇꯣ ꯑꯃꯨꯛꯇ ꯄꯥꯡꯉꯨꯁꯦ, ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯎ꯫
ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯐꯖꯅ ꯍꯧꯗꯣꯛꯄꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯄꯤꯗꯨꯅ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ꯫ ꯑꯩꯅ ꯐꯅ ꯇꯨꯝꯒꯅꯨ ꯅꯨꯡꯊꯤꯜꯁꯤꯗꯤ ꯍꯥꯏꯔꯕꯁꯨ ꯏꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦꯕ꯫ ꯅꯨꯡꯊꯤꯜꯁꯤꯗ ꯖꯨꯒꯣꯠ ꯆꯥꯕ ꯅꯃꯪꯗꯤ ꯃꯪꯗ꯭ꯔꯕꯅꯤꯅ ꯌꯨꯝꯌꯥꯏꯗ ꯆꯠꯄꯤꯁꯦ ꯑꯗꯨꯝ ꯇꯧꯔꯕꯅꯤ꯫ ꯑꯩꯗꯤ ꯅꯣꯏꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯁꯣꯝꯗ ꯑꯃꯨꯖꯥꯎ ꯉꯥꯡꯅꯔꯤꯉꯩꯗ ꯑꯁꯪꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯨꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯇꯥꯝꯆꯥ, ꯀꯥꯡꯈꯗꯨꯗ ꯀꯔꯤ ꯊꯤꯕꯤꯔꯤꯅꯣ? ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦ꯫ ꯑꯍꯣꯡꯖꯥꯎꯅ ꯍꯣꯏ ꯅꯣꯏ ꯈꯪꯄꯣꯠꯇꯦ, ꯃꯃꯥꯡ ꯆꯤꯡ ꯊꯤꯔꯤꯅꯤ꯫ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯒꯤ ꯊꯤꯔꯤꯅꯤ꯫ ꯀꯥꯡꯈꯗꯨꯗ ꯀꯔꯥꯏꯗꯒꯤ ꯃꯃꯥꯡ ꯆꯤꯡꯅꯣꯃꯤ? ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯁꯦ꯫ ꯍꯣꯏ ꯑꯩꯉꯣꯟꯗ ꯁꯣꯜꯂꯛꯀꯅꯨ꯫ ꯆꯤꯡꯗꯨꯗ ꯁꯅꯥ ꯂꯤꯀꯣꯠ ꯃꯌꯥꯝ ꯐꯨꯝꯐꯝ ꯑꯃ ꯇꯥꯛꯂꯝꯃꯤ, ꯑꯗꯨꯗꯣ ꯇꯧꯈꯥꯏꯔꯒ ꯁꯅꯥꯗꯣ ꯂꯧꯊꯣꯛꯇꯣꯏꯅꯤ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯕꯣ? ꯂꯣꯏꯅ ꯉꯥꯎꯕꯖꯥꯠꯂꯣ? ꯅꯨꯡꯊꯤꯜꯁꯤꯗ ꯇꯨꯝꯁꯤꯜꯂꯒ ꯃꯃꯪꯁꯤꯗ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ? ꯑꯁ ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯖꯥꯎꯗꯩ ꯍꯧꯔꯒ ꯃꯆꯥꯁꯤꯡꯗꯨ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯧꯁꯤꯡꯗꯨꯅ ꯁꯨꯔꯒ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯧꯁꯤꯡꯗꯨꯒ ꯊꯣꯏꯕꯤꯒ ꯋꯥꯔꯦꯞ ꯑꯃ ꯈꯟꯅꯔꯦ꯫ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯗꯅꯤ ꯊꯣꯏꯕꯤꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯃꯈꯣꯏ ꯕꯕꯥ, ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯃꯇꯦꯡ ꯇꯧꯔꯝꯗ ꯑꯗꯨꯝ ꯁꯤꯕꯤꯔꯒꯦ ꯈꯜꯂꯕ꯭ꯔꯣ? ꯊꯣꯏꯕꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯥ ꯏꯃꯧ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯊꯕꯛ ꯁꯨꯖꯔꯨꯈꯤꯅꯦꯒꯦ? ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯍꯤꯡꯈꯤꯅꯤ, ꯁꯤꯈꯤꯔꯣꯏꯗ ꯅꯨꯄꯤ꯫ ꯏꯆꯥꯁꯥ, ꯅꯣꯏꯗꯤ ꯀꯔꯤ ꯈꯜꯂꯤ? ꯅꯪꯒꯤ ꯅꯨꯄꯤꯅ ꯊꯥꯛꯄ ꯉꯥꯏꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯣꯅꯨꯡꯖꯥꯎꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯂꯟ ꯊꯨꯝ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯊꯕꯛ ꯁꯨꯖꯔꯨꯈꯤꯅꯤ ꯏꯃꯥ? ꯑꯩꯗꯤ ꯄꯥꯕꯒꯤ ꯃꯔꯜꯁꯤꯅ ꯑꯗꯨꯝ ꯆꯥꯔꯅꯤ꯫ ꯑꯩꯒ ꯆꯥꯅꯕ ꯁꯤꯟꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯈꯨꯟꯁꯤꯗ꯫ ꯑꯇꯩꯁꯤꯡꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯅꯄꯥ ꯅꯆꯥ 6 ꯌꯨꯝꯁꯤꯗ ꯅꯄꯥꯒꯤ ꯃꯔꯜ ꯆꯥꯔꯒ ꯂꯩꯍꯧꯔꯣ꯫ ꯑꯩꯈꯣꯏ ꯅꯨꯄꯤ 6ꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯅꯣꯏꯒ ꯂꯩꯃꯤꯟꯅꯕꯁꯦ ꯋꯥꯔꯦ, ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯒꯦ꯫ ꯅꯤꯡꯊꯦꯝꯖꯥꯎꯅ ꯀꯔꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕꯅꯣ ꯅꯨꯄꯤ ꯅꯪꯕꯣ? ꯑꯩ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯅꯦ ꯅꯪꯕꯣ? ꯏꯃꯥ ꯏꯄꯥꯅ ꯎꯟꯕꯤꯔꯛꯄ ꯆꯤꯡꯌꯥꯒꯤ ꯏꯪꯈꯣꯜꯁꯤꯗ ꯃꯧꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯨꯄꯥ ꯌꯥꯎꯗꯅ ꯅꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯉꯁꯤꯃꯛ ꯍꯦꯛꯇ ꯆꯠꯈ꯭ꯔꯣ꯫ ꯀꯦꯇꯨꯝ ꯀꯦꯠꯂꯦ, ꯅꯣꯏꯒꯨꯝꯕ ꯅꯨꯄꯥꯁꯤ ꯌꯥꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯊꯟꯇ ꯍꯤꯡꯖꯔꯒꯦ꯫ ꯃꯈꯣꯏ ꯕꯕꯥꯍꯣꯏꯁꯨ ꯑꯩꯈꯣꯏ ꯌꯥꯎꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯒꯦ ꯍꯥꯏꯗꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯅꯔꯛ ꯌꯦꯛꯂꯛꯑꯒ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯤꯔꯛꯀꯅꯨꯀꯣ꯫ ꯊꯤꯔꯛꯑꯣꯏ, ꯏꯆꯥ ꯅꯨꯄꯥ 5 ꯂꯩꯔꯤꯉꯩꯗ ꯅꯣꯏꯕꯨ ꯀꯔꯤꯒꯤ ꯊꯤꯔꯛꯇꯣꯏꯅꯣ? ꯐꯔꯦ ꯐꯔꯦ, ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 6 ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯏ ꯅꯨꯄꯥ 6 ꯌꯨꯝꯗ ꯂꯩꯍꯧꯔꯦ꯫ ꯅꯨꯄꯤ 6ꯅ ꯆꯤꯡꯌꯥꯒꯤ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯔꯦ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤ 6ꯇꯨꯗꯤ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯕꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯁꯣꯝꯗ ꯅꯨꯄꯥ 6ꯇꯨꯗꯤ ꯇꯟꯕ ꯆꯞ ꯃꯥꯟꯅꯕꯅ ꯄꯪꯈꯠꯇ ꯈꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯕꯒꯤꯁꯨ ꯑꯃꯅ ꯑꯃꯗ ꯏꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯀꯧꯔꯛꯏ꯫ ꯍꯥꯏ, ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯃꯆꯥꯁꯤꯡꯗꯨꯁꯨ ꯇꯥꯔꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯒꯩ ꯊꯣꯛꯂꯛꯏ꯫ ꯑꯃꯨꯖꯥꯎꯅ ꯀꯩꯗꯧꯔꯒꯦ ꯄꯥꯕ? ꯄꯪꯀꯧꯗ ꯀꯧꯔꯤꯁꯤꯕꯣ? ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯤꯗ꯫ ꯍꯥꯏ, ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝ ꯅꯠꯇꯦꯅꯦ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯃꯇꯝꯅꯤ꯫ ꯅꯈꯣꯏ ꯑꯃꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ, ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯁꯤꯡꯁꯦ ꯑꯁꯤꯅ ꯑꯃꯅ ꯈꯥꯏꯔꯣ꯫ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯁꯤꯁꯨ ꯀꯨꯏꯔꯦ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯗꯕ, ꯑꯃꯨꯛꯇ ꯇꯧꯊꯣꯛꯎ꯫ ꯑꯗꯨꯒ ꯑꯃꯅ ꯏꯁꯤꯡ ꯁꯣꯛꯂꯨꯆꯣ, ꯑꯩ ꯏꯔꯨꯖꯒꯦ꯫ ꯆꯠꯂꯣ ꯁꯠ ꯁꯠ ꯇꯧꯀꯣ꯫ ꯌꯨꯝꯖꯥꯎꯅ ꯑꯁ ꯄꯥꯕ, ꯑꯩ ꯉꯝꯃꯣꯏꯗ, ꯇꯥꯆꯧꯍꯣꯏ ꯏꯅꯥꯎꯍꯣꯏ ꯃꯌꯥꯝ ꯇꯧꯖꯅꯤ, ꯑꯩꯗꯤ ꯇꯨꯝꯕ ꯄꯦꯟꯗ꯭ꯔꯤ, ꯇꯨꯝꯂꯨꯈꯤꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯑꯇꯩ ꯃꯆꯥꯁꯤꯡꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩ ꯉꯝꯃꯣꯏ, ꯃꯣꯏ ꯇꯧꯖꯁꯅꯤ, ꯇꯨꯝꯃꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯥꯁꯨ ꯇꯟꯕꯅꯤꯅ ꯆꯥꯛ ꯂꯥꯝꯂꯕꯁꯨ ꯊꯣꯡꯂꯣꯏ꯫ ꯅꯨꯡꯇꯤꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯆꯥꯕꯅꯤ꯫ ꯉꯁꯤ ꯌꯨꯝꯗꯒꯤ ꯀꯔꯤ ꯄꯣꯠ ꯄꯨꯔꯒ ꯃꯤꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯌꯥꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯆꯦꯡꯐꯨꯗꯨ ꯄꯨꯗꯨꯅ ꯃꯈꯥꯒꯤ ꯂꯩꯈꯝ ꯍꯣꯏꯗ ꯂꯥꯛꯂꯦ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ꯫ ꯂꯩꯈꯝ, ꯍꯥꯏ ꯂꯩꯈꯝ꯫ ꯂꯩꯈꯝꯁꯨ ꯇꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯎꯕꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯁꯨꯅꯤꯡꯗꯕ ꯅꯤꯡꯊꯦꯝꯖꯥꯎ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯑꯩꯗꯤ꯫ ꯃꯊꯤꯕꯣꯡ ꯊꯣꯡꯂ ꯆꯥꯕ ꯇꯟꯕꯒꯤ ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ꯫
ꯃꯆꯥꯅꯤꯅ ꯃꯄꯥ ꯂꯧꯗꯅ ꯁꯨꯅꯤꯡꯗꯕ ꯉꯥꯛꯇ ꯄꯣꯛꯁꯤꯟꯗꯅ ꯏꯆꯦ ꯊꯣꯏꯕꯤꯅꯁꯨ ꯍꯨꯟꯗꯣꯛꯑꯒ ꯆꯠꯄꯤꯈ꯭ꯔꯤꯁꯦ ꯃꯔꯝ ꯆꯠꯁꯤꯅꯅꯤ꯫ ꯍꯥꯏ ꯂꯩꯈꯝ, ꯅꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ? ꯊꯣꯡꯗ꯭ꯔꯤ ꯇꯥꯗ, ꯀꯔꯤ ꯂꯩꯔꯦ? ꯁꯦ, ꯁꯤꯒꯤ ꯆꯦꯡꯐꯨꯁꯦ ꯅꯪ ꯂꯧꯖꯔꯣ, ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛꯀꯤꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯒ ꯆꯥꯛ ꯍꯥꯞꯄꯣ ꯑꯩꯒꯤ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯍꯣꯏꯗꯒꯤ ꯄꯣꯠ ꯆꯩꯁꯤ ꯂꯣꯏꯅ ꯑꯐꯕ ꯑꯇꯥꯡꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤ, ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯄꯥꯝꯅꯕꯅꯤ꯫ ꯂꯩꯈꯝꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯍꯣꯏ ꯇꯥꯗ, ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯖꯔꯨꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯐꯛꯁꯤꯗ ꯄꯣꯊꯥꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯩꯈꯝꯁꯤ ꯃꯌꯨꯝ ꯄꯥꯟꯗꯦ, ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥ ꯃꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ, ꯅꯤꯡꯊꯦꯝꯖꯥꯎ ꯍꯣꯏꯒ ꯑꯗꯨꯝ ꯅꯛꯅ ꯂꯣꯏꯅꯩ꯫ ꯃꯆꯟ ꯅꯨꯄꯤꯗꯧꯅ ꯑꯗꯨꯝ ꯇꯧꯕꯅꯤ꯫ ꯅꯤꯡꯊꯦꯝꯖꯥꯎꯁꯤ ꯇꯟꯖꯕ ꯈꯛꯇꯅꯤ, ꯄꯨꯛꯆꯦꯜꯗꯤ ꯆꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯀꯣꯝꯕꯤꯔꯩꯅ, ꯏꯃꯥ, ꯏꯃꯥ, ꯀꯔꯥꯏꯗ ꯂꯩꯒꯦ? ꯍꯥꯏ, ꯃꯅꯤꯡꯂꯣꯝꯗ ꯂꯩꯌꯦ, ꯁꯣꯝꯗ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯋꯥꯔꯤ ꯑꯃꯇ ꯈꯟꯅꯁꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ? ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ? ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ, ꯕꯕꯥꯍꯣꯏꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯀꯔꯤ ꯋꯥꯔꯤ? ꯌꯨꯝꯗ ꯂꯩꯕ ꯄꯣꯠ ꯆꯩꯈꯩ ꯃꯈꯣꯏ ꯄꯥꯕ ꯃꯈꯣꯏꯈꯩꯅ ꯌꯣꯟꯗꯨꯅ ꯆꯥꯕꯗ ꯌꯨꯝꯗ ꯄꯣꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯎꯠꯂꯛꯄ ꯑꯋꯨꯟꯄꯣꯠꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯦ ꯍꯥꯏ ꯏꯃꯥ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯄꯪꯈꯠꯇ ꯈꯠꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯏꯃꯥ? ꯍꯥꯏ, ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯃꯈꯣꯏꯅꯦ ꯑꯩꯈꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯂꯥꯛꯂꯗꯕ ꯃꯇꯝꯗꯣ ꯉꯥꯏꯌꯨ꯫ ꯍꯥꯏ, ꯃꯣꯏꯒꯤ ꯋꯥꯒ ꯂꯥꯏꯔꯤ, ꯏꯃꯥ ꯉꯁꯤꯗꯤꯅꯦ ꯌꯥꯝꯅ ꯋꯥꯏ꯫ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯑꯃ ꯐꯥꯔꯒ ꯍꯪꯒꯥꯝꯁꯤꯒ ꯊꯣꯡꯉꯨ, ꯍꯥꯎꯅ ꯆꯥꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯣꯏ ꯃꯊꯥ ꯀꯔꯤꯃꯇ ꯁꯥꯔꯨꯅꯨꯀꯣ, ꯅꯅꯥꯎꯁꯤꯡꯗꯨ ꯀꯧꯊꯣꯛꯂꯒ ꯏꯟꯁꯥꯡꯗꯨꯝ ꯁꯦꯝꯃꯤꯟꯅꯧ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯆꯥ ꯃꯉꯥꯗꯨꯁꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯈꯣꯏꯕꯨ ꯆꯩꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯤ꯫ ꯁꯨꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯅꯣꯏꯗꯤ ꯑꯥ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯔꯨꯔꯣ, ꯃꯤꯔꯝꯁꯤꯗꯗꯤ ꯅꯣꯏꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯉꯥꯃꯛ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ, ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯀꯟꯅ ꯅꯥꯍꯦꯔꯛꯏ꯫ ꯃꯈꯣꯏ ꯄꯨꯟꯅ ꯐꯨꯕꯨꯛ ꯍꯧꯒꯠꯅꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯪꯁꯤꯟꯅꯩ꯫ ꯀꯣꯅꯨꯡꯖꯥꯎꯅ, ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ? ꯍꯣꯏ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ꯫ ꯍꯣꯏ, ꯅꯈꯣꯏ ꯀꯩꯗꯧꯔꯤꯒꯦ? ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯆꯠꯂꯣ꯫ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯌꯦꯡꯂꯨꯏ, ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯍꯣꯡꯖꯥꯎ ꯄꯨꯟꯗꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ꯫ ꯌꯧꯔꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯄꯨꯔꯛꯂꯦ, ꯑꯗꯨꯒ ꯃꯄꯥꯕꯨ ꯄꯤꯊꯛꯄꯤꯔꯦ꯫ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯏꯁꯤꯡ ꯄꯤꯊꯛꯄꯗꯩꯗꯤ ꯈꯔ ꯐꯩ ꯃꯁꯥꯗꯣ꯫ ꯆꯥꯗ ꯊꯛꯇꯕ ꯍꯦꯟꯃꯟꯕꯅ ꯃꯁꯥꯗꯣ ꯁꯣꯜꯂꯕꯅꯤ꯫ ꯏꯆꯥꯁꯥ, ꯅꯃꯥꯗꯣ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯉꯤ꯫ ꯑꯩꯅ ꯇꯧꯖꯔꯨꯕ ꯄꯥꯞꯅ ꯅꯄꯥꯁꯦ ꯀꯨꯏꯅ ꯍꯤꯡꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯄꯥꯕ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯏꯃꯥ ꯍꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯌꯨꯝꯗ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯄꯥꯕ꯫ ꯄꯥꯕ ꯁꯤꯕ ꯌꯥꯈꯤꯔꯣꯏ꯫ ꯑꯩꯅ ꯐꯠꯇꯕ ꯃꯄꯥ ꯑꯣꯏꯔꯨꯕꯅ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯁꯥ, ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯀꯣꯅꯨꯡꯖꯥꯎꯅ, ꯑꯃꯨꯖꯥꯎ, ꯅꯪ ꯄꯥꯕꯒ ꯂꯩꯔꯝꯃꯨ, ꯑꯩꯈꯣꯏ ꯆꯠꯇꯨꯅ ꯏꯃꯥ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯀꯦ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯃꯧꯁꯤꯡꯗꯨꯒ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯅꯨꯡꯖꯥꯎ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯊꯣꯏꯕꯤꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯁꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ, ꯍꯥꯏ, ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯣꯏꯕꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯂꯥꯜꯂꯝꯃꯤ ꯏꯃꯥ꯫ ꯅꯆꯥꯁꯤꯡꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯁꯤꯗꯒꯤꯗꯤ ꯅꯆꯥꯁꯤꯡꯅ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯥ ꯍꯣꯏꯕు ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯏꯃꯥ꯫ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯃꯥ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯕꯨ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯔꯛꯄ, ꯏꯃꯥ ꯌꯥꯝ ꯍꯔꯥꯎꯔꯦ, ꯏꯆꯥꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ꯫ ꯆꯠꯂꯁꯤ ꯏꯃꯥ, ꯄꯥꯕꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ, ꯏꯃꯥꯕꯨ ꯎꯅꯤꯡꯉ ꯍꯩꯍꯧꯏ꯫ ꯊꯣꯏꯕꯤ ꯃꯃꯧꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯧꯁꯥ ꯂꯣꯏꯁꯤꯜꯂꯨ, ꯌꯨꯝꯗ ꯆꯠꯂꯁꯤ, ꯑꯩꯈꯣꯏꯒꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯌꯨꯝꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯂꯝꯂꯦ꯫ ꯃꯤ ꯂꯩꯇꯕ ꯌꯨꯝꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯧ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯃꯨꯡꯗ ꯂꯣꯏꯁꯤꯜꯂꯤ, ꯇꯩꯊꯣꯛ ꯁꯦꯡꯗꯣꯛꯇꯅ ꯇꯧꯔꯦ, ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯊꯣꯡꯗꯨꯅ ꯄꯤꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯕꯨ ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯔꯛꯇꯨꯅ ꯍꯤꯞꯍꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ
ꯁꯦꯕꯥ ꯇꯧꯕꯤꯔꯤ ꯃꯄꯥꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯆꯪꯂꯛꯏ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯩꯇꯣꯟꯒ ꯂꯩꯈꯝꯒꯅꯤ ꯃꯈꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯅꯨꯄꯥ ꯇꯔꯨꯛꯇꯨꯗꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯅꯨꯄꯤ ꯇꯔꯨꯛꯇꯨꯗꯤ ꯃꯈꯣꯏꯕꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ ꯇꯥꯗ ꯂꯩꯈꯝ ꯆꯪꯂꯛꯎ ꯂꯥꯎ ꯊꯣꯏꯕꯤ ꯃꯃꯧꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯐꯤꯗꯥ ꯄꯤꯌꯨꯅꯦ ꯅꯣꯏꯕꯣ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨꯅ ꯐꯤꯗꯥ ꯄꯤꯗꯨꯅ ꯐꯝꯍꯜꯂꯦ ꯍꯩꯇꯣꯟꯅ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯇꯥꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯏꯃꯧꯁꯤꯡꯒꯤ ꯁꯦꯕꯥꯗ ꯑꯗꯨꯅꯦ ꯅꯤꯡꯊꯦꯝꯖꯥꯎ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯆꯪꯗꯕ ꯌꯥꯗꯦ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯄꯟꯖꯥꯎ ꯁꯨꯕꯅꯤ ꯅꯨꯄꯤꯁꯤꯡꯅ ꯀꯨꯞꯅꯣꯝꯁꯦ ꯁꯨꯕꯗ ꯋꯥꯖꯔꯤꯕꯅꯤ ꯅꯨꯄꯤꯒꯤ ꯁꯤꯟꯐꯝꯕꯨ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯗꯣ ꯐꯠꯇꯦꯀꯣ ꯂꯩꯈꯝꯅ ꯇꯥꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯦ ꯁꯨꯔꯒ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯄꯨꯕꯗꯤ ꯑꯋꯥꯕꯅꯤ ꯅꯨꯄꯥꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯏ ꯅꯆꯟꯅ ꯅꯥꯏꯇꯣꯝ ꯍꯤꯡꯂꯤꯕꯁꯤꯁꯨ ꯑꯋꯥꯕ ꯃꯈꯜ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯀꯅꯥ ꯑꯃ ꯂꯩꯔꯝꯃꯕꯗꯤ ꯍꯥꯏꯅ ꯈꯟꯗꯕ ꯅꯠꯇꯦ ꯇꯥꯗꯒꯤꯗꯤ ꯏꯆꯥ ꯏꯃꯧ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯇꯥꯗꯅ ꯋꯥꯈꯜ ꯁꯣꯟꯊꯔꯨꯅꯤ ꯅꯤꯡꯊꯦꯝ ꯁꯨꯗꯅ ꯈꯛ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯅꯨꯀꯣ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯅꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯁꯨꯔꯒ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯄꯨꯟꯁꯤ ꯃꯔꯦꯟꯗꯨ ꯇꯝꯃꯨꯀꯣ ꯏꯆꯦ ꯊꯣꯏꯕꯤ ꯑꯣꯏꯔꯝꯕꯒꯤ ꯉꯁꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯅꯈꯣꯏꯅ ꯌꯣꯟꯊꯣꯛꯇꯨꯅ ꯆꯥꯈꯤꯕ ꯃꯌꯥꯝꯗꯣ ꯏꯆꯦꯅ ꯆꯠꯇꯨꯅ ꯑꯃꯨꯛ ꯃꯃꯜ ꯍꯟꯖꯤꯜꯂꯒ ꯏꯃꯨꯡꯁꯤꯒꯤ ꯄꯣꯠ ꯑꯃꯠꯇ ꯀꯥꯏꯍꯟꯗ ꯊꯝꯂꯤꯕꯅꯤ ꯍꯥꯏ ꯏꯆꯥꯁꯥ ꯅꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯦ ꯃꯈꯣꯏꯅ ꯇꯟꯕ ꯍꯦꯟꯈꯤꯕꯅ ꯃꯃꯥꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯗ ꯃꯄꯥꯒꯤ ꯃꯔꯜ ꯌꯣꯟꯗꯨꯅ ꯆꯥꯈꯤꯕ ꯃꯌꯥꯝꯗꯨ ꯃꯃꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯋꯥꯅ ꯁꯨꯗꯨꯅ ꯀꯥꯏꯍꯟꯗ ꯊꯝꯂꯤ ꯈꯜꯂꯨꯕꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯍꯩꯇꯣꯟꯅ ꯏꯆꯥꯁꯥ ꯅꯃꯥꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯅꯈꯣꯏ ꯅꯃꯥꯕꯨ ꯃꯤꯔꯥꯏꯒꯅꯨꯀꯣ ꯃꯆꯥ ꯃꯉꯥꯗꯨ ꯄꯨꯟꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥꯁꯤꯡ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯥ ꯍꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯏꯃꯥ ꯅꯆꯥꯁꯤꯡꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯅꯨꯄꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯑꯇꯟꯕ ꯍꯥꯏꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯤꯡꯂꯒꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯖꯥꯎ ꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯇꯟꯕ ꯍꯥꯏꯕꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯉꯝꯖꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ ꯈꯨꯟꯗꯨꯗ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯄꯥꯟꯈ꯭ꯔꯦ